damakta SS Entertainment na puduna lakjari Ningol Khonjel. Ningol Khonjel final round da pumnamakpu taramna okchari. Contestant number 201 Laishram Priya Chanu. Sheishakpi asigi CHANGKHONBI NINGOL khannabagi damakta WAWA LAORE 201 haiba quote asi ibiramduna amadi sheishakpi asina sakliva Eshei asibu mapung fana tabiraba matung adongi thamoida kari kari faubage haibadu wahei pareng khradng ibiramo. Eise Eigi Oidare masumagi oidare Eise Eigi Oidare masumagi oidare tumin leiramba wawa lauring asidi lotna noknaba huran yengnaba laibak tungjaw khilledo wawa lauring asidi Eise Eigi Oidare masumagi oidare Numit khuding unaningba chumja khuding yingziningba wangang khuding kotsi kot khongthang khuding khambanjang Numit khuding unaningba chumja khuding yingziningba wangang khuding kotsi kot khongthang khuding khambanjang Hongnasan sibagi hongnasa Aigi oirinong sina ngasi khatta khangai Eise Eigi Oidare masumagi oidare
sheishakpi asibu pukning thogatpiba oina like comment share amamamta tawbiramduna vote asi thadhabiramu pumnamapu khurumjari